ꯂꯂꯩꯕꯤ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯊꯥ ꯑꯃ ꯂꯩꯕꯒꯅꯤ ꯙꯅꯔꯥꯖꯅ ꯂꯥꯡꯂꯦꯟꯗ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯂꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯍꯥꯏꯅꯗꯨꯅ ꯎꯅꯔꯤ꯫ ꯂꯂꯩꯕꯤ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯂꯂꯩꯕꯤ ꯀꯦꯝ ꯈꯪꯁꯤꯟꯅꯗꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯂꯥꯡꯂꯦꯟꯗ ꯍꯪꯂꯨꯔꯁꯨ ꯅꯪꯗꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯂꯩ ꯌꯥꯗꯦꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏ꯫ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯂꯦ, ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯐꯅ ꯀꯨꯏꯅ ꯂꯩ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯂꯂꯩꯕꯤ, ꯅꯪ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯆꯠꯈꯤꯒꯦ꯫ ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯃꯔꯝ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯙꯅꯔꯥꯖ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯩꯈꯣꯏ ꯆꯦꯒ ꯗꯥ ꯍꯦꯅꯔꯒꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯝꯕꯔ ꯂꯧꯍꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯈꯤꯕꯁꯨ ꯙꯅꯔꯥꯖꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯅꯕ ꯅꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨ ꯄꯨꯝꯕ ꯑꯣꯏꯔꯒ ꯅꯪꯅ ꯉꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯨꯡꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯏꯆꯟꯒꯨꯝꯕꯅꯤ ꯈꯪꯉꯤ꯫ ꯃꯗꯨ ꯈꯜꯂꯒ ꯑꯩꯅ ꯈꯟꯕ ꯉꯝꯍꯟꯈꯤꯗꯕꯅꯤ꯫ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯔꯕꯁꯤꯗ ꯉꯁꯤꯅ ꯀꯔꯤꯒꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯣ? ꯅꯪ ꯁꯣꯏꯗꯅ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯤꯕ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯤꯡꯅꯩ? ꯅꯪ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ? ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯒ ꯙꯅꯔꯥꯖꯇ ꯀꯩ ꯇꯣꯡꯖꯕ ꯂꯩꯒꯦ? ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯃꯤꯅꯝꯂꯒꯦ? ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯅꯪꯅ ꯄꯥꯝꯗꯕ ꯋꯥꯗꯣ ꯀꯩꯅꯣ? ꯑꯩꯁꯨ ꯈꯪꯍꯜꯂꯨ꯫ ꯑꯩꯒꯤꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃ ꯂꯧꯒꯦ꯫ ꯑꯩꯒꯤꯁꯨ ꯇꯥꯟꯖꯥ ꯑꯃ ꯅꯪꯅ ꯄꯤꯕꯤꯕ ꯌꯥꯏꯗꯅ? ꯑꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯩꯍꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯅ ꯑꯩꯅ ꯙꯅꯔꯥꯖꯄꯨ ꯅꯨꯡꯁꯤꯕ ꯑꯣꯏꯗꯨꯅꯁꯨ ꯙꯅꯔꯥꯖꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯈꯪꯅ ꯈꯪꯅꯅ ꯑꯩꯒ ꯈꯪꯅꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯀꯅꯥꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯤꯅꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯅꯪꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯄꯗ ꯑꯩꯁꯨ ꯂꯩꯇꯦꯅ ꯈꯨꯝꯈ꯭ꯔꯤꯗꯨꯗꯤ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯁꯦꯔꯥꯟꯅꯅ ꯇꯝꯂꯛꯏꯅꯣ? ꯑꯁꯦꯡꯕ ꯈꯪꯂꯕꯁꯤꯐꯥꯎ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯙꯅꯔꯥꯖ? ꯑꯇꯩ ꯑꯇꯩꯗ ꯃꯤꯅꯝꯂꯕꯁꯨ ꯙꯅꯔꯥꯖꯃꯛꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯛꯄꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯂꯩꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯅꯪ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯛꯄ, ꯅꯝꯕꯔ ꯂꯩꯅꯔꯛꯄ ꯃꯇꯥꯡꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯝꯇꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯂꯩꯕꯤ, ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯧꯕꯗꯤ ꯋꯥꯔꯧꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩꯒ ꯈꯪꯅꯅꯤꯡꯗꯦ, ꯑꯩꯒꯋꯥꯔꯤ ꯁꯥꯟꯅꯟꯕꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ, ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ꯫ ꯙꯅꯔꯥꯖꯀꯤ ꯃꯑꯣꯡꯗꯣ ꯂꯂꯩꯕꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ ꯙꯅꯔꯥꯖꯅ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯈꯟꯅ ꯀꯅꯥꯗ ꯍꯪꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯚꯤꯛꯇꯔꯗ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯅ ꯏꯁꯝ ꯁꯝꯅ ꯍꯪꯂꯨꯕꯅꯤ꯫ ꯃꯥꯅꯗꯤ ꯙꯅꯔꯥꯖꯀꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ ꯀꯨꯏꯔꯦ, ꯀꯣꯂꯦꯖꯇꯒꯤꯅꯤ, ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯦꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯃꯥꯏ ꯃꯦꯁꯦꯖꯇꯨ ꯌꯦꯡꯒꯦꯔꯣ? ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯂꯂꯩꯕꯤ ꯐꯣꯟꯗꯨꯗꯒꯤ ꯚꯤꯛꯇꯔ ꯃꯈꯣꯏꯅꯤ ꯊꯥꯅꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯙꯅꯔꯥꯖꯇ ꯌꯦꯡꯍꯜꯂꯤ꯫ ꯙꯅꯔꯥꯖ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯄꯥꯅ ꯄꯥꯅ ꯃꯥꯏ ꯚꯤꯛꯇꯔ ꯍꯥꯏꯁꯤꯅ ꯃꯆꯤꯟꯁꯨ ꯌꯥꯝ ꯊꯤꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯏ ꯀꯥꯔꯛꯀꯗꯣ ꯌꯦꯡꯉꯣ꯫ ꯂꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯑꯩꯁꯦ ꯍꯥꯏꯁꯤꯗꯩ ꯉꯥꯛꯇꯅꯤ, ꯃꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃ ꯍꯥꯏꯅꯔꯒ ꯑꯩꯅ ꯀꯔꯝꯕ ꯊꯥꯖꯧ ꯍꯥꯏꯅꯣ? ꯑꯩ ꯍꯦꯅꯔꯤꯗ ꯀꯣꯜ ꯇꯧꯒꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩ ꯍꯪꯒꯦ, ꯅꯃꯥꯡꯗ ꯍꯪꯒꯦ, ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯍꯦꯅꯔꯤꯗ ꯀꯣꯜ ꯇꯧꯏ꯫ ꯍꯦꯅꯔꯤꯅ ꯄꯥꯏꯈꯠꯂꯛꯄꯒ ꯙꯅꯔꯥꯖꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ
Hello, Henry, nang kai lege? Yum de lege dorake, ngaiko. Nang nandak mara college ka irak lak jisi ke dorake. Ai, nungoda call tawgi tawramini. Kem tawdida, yum semjin bagi thabak khra sil leire. Ado, coming Sunday se, Victor ne ai ne tawraga peer koi sasin haina bani. Ado nang ni single ne na sasi yaroi doiro. Henry ki waduda lalaibisu Danaras nupi koi di haiba khangzarai. Danarasu lalaibi ki mawong khangladuna. Koi satpaga lai, Victor na ai nupi koi na hai haine. Nang na single da sum laiba duda tawri oramni. Nang su nupi amdi koi simana phai. Gari lairasu nupi laitrabani na koi basatpasu nathan tongan tani na sasisu yajedo. College ta phangi ekoi na wari sanari ngai nang ni ka manung da tum lehore. Noi koi basani haido adum saluru yare. Aiso yum sari bani na parakra ta do male. Hoi pare pare ado hingdi college lau ko. Ani do ngehak wari sanaram laga kol du kak nakre. Da Victor na ai na hang badu da haisilak poiram basu yai. Ado pakhum na karam kana pini blog na karam kana hangak toiba. Ai horen phone da pau phoragi yari salasi. Pare chalasi. Nang so ingon da jingnaba leiramado koklabani na horen di pau phoro ko. Pare chalasi. Ani do mafam dudagi gari tong duna thokminarai. Lalaibidi Danaras ki mawong duda ikai nusiyana duna ngasidi wa kaya nganglakidri. Somna Victor ga Sanulembi ga do college ki canteen da sangduna wari sanari. Sanulembi na ngasidi sanano huisum ta laktrabani na bit crediti. Yumda lay nungai dabaga nang na college lakni ga haibaduda sumlai ne. Ngasidi ekoini khakta soibani na asabu chaloi baga chalasi. Ngaksu koiraga wari sanabu yaidana ado Henry na Sunday da koi sasin haibado. Sananu da su nanga wari sanarugo. Nang na tawraga sananu do kakthoktradi kaishu thukloi. Nang su mama hoida sananu ga satminani hairadi soidan yarakani. Hoi, adubudi akoini wari sanaraga loire. Ado sananu laktabairo Henry na laktrisibo. Hoi, sananu do moi laikai kainoma lai haiduna laknindrajani. Danarasu mai khangnaba nupiga leitabaga pauga phangna phangkidre. Moi yumsu kana saribani na thabak khra silamgani doini. Danarasu nupi koijadi koisatpa yadabadawna adubudi peer wari sanakibada mathan tahubado nunghairamoi. Akoi miyam tanaraga akoi department dagi nupi ma koihange tawraga mana yadeni. Ado sananu ki manaw nupi lalaibido. Mado mengona message thareine. Sanulembi ngakna. Kaino madi nanga kamai khangnei ba. Siwa si noi da haichu baise. As wari yamandan haiba kaureni. Henry na thaina sananu lumba salambado. Aduda manaw nupi tu thengnadana wari sanakhrabasani. Henry su manaw nupi ni haibaduda mama hoi da haidokiba tarena pau phongnakibani. Danarase khoi niga su wari fazana sanaruri. Manasu hana Danarase masak khanglamani. Danaras hoi manaktagi mamanabi ma leizani. Mamanabi do toinu na balakpaduda masak khangnakiba. Adudi Henry ga Sananu ga koine se ma khangbra. Khangmani. Sananu na yajingai da gihona madi khangkrabasani. Ado ekoi masin khangnai haibadi Sananu su khangnamdong mante. Ado magadi kamai number lainai no. Sananu gi maram tigatpada lalaibi gi su mateng khra sangkiba. Maru oina lalaibi na Henry gi maram hana khanglambagi ekoi su pai leita Sananu hi mama hoida haidoktana ba haidana plan sinpa numa gi su yauri. Number di Danaras ki su egi su Henry gi su mongoda loi leirami. Sanulembi matha sana lalaibi khangi haibase Sananu na khangnadi soidana mihun thawon gamta suraroi. Ado mana message tharaido kai hairaino. Danaras da nupi koibra na hanglakpani. Aisu isika dana college dagi makana khangnari na koina ban haikibni. Victor ki waduda Sanulembi su chingnaraduna. Kai Danaras se nupi koibra na hangeba. Sanulembi wakhalda. Mamana bu moi humdagi Danaras na hana su khanglamba. Aduga Henry ga Sananu ga khangnai haiba. Sananu hoida su amta khangana na pau phongnaba. Aduga kaigi mana Danaras nupi koibra na hangaide. Maise maram amadi su na leiramgani. Mai mamanabi Danaras hoi manaktaini haibado. Moida su toina satle hai. Kai wakhalda numu umiduna. Aikoi su mana khangkibaduda upai leita pau phongnakibani. Adubu ma hausik
ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯃꯣꯏ ꯃꯥꯍꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦꯗꯅ ꯍꯥꯏꯗꯣꯛꯏꯗꯅ ꯀꯩꯗꯧꯔꯨꯅꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯀꯟꯅꯗꯤ ꯋꯥꯅꯣꯝꯂꯤꯕꯅꯤ ꯑꯗꯨꯏ ꯅꯠꯇꯦ ꯂꯂꯩꯕꯤꯗꯣ ꯙꯅꯔꯥꯖ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯚꯤꯛꯇꯔꯁꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯀꯣꯛꯇꯨ ꯈꯟꯊꯔꯛꯏ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯃꯥꯕꯨ ꯙꯅꯔꯥꯖꯀ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯔꯝꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯑꯗꯨꯏ ꯋꯥꯗꯨ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯃꯥꯗꯤ ꯙꯅꯔꯥꯖ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯅ ꯍꯪꯉꯤꯅꯣ ꯃꯃꯥꯟꯅꯕꯤꯅ ꯍꯪꯂꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯩꯒꯁꯨ ꯄꯥꯎ ꯀꯌꯥ ꯐꯥꯎꯅꯗꯦꯗ ꯀꯩꯁꯨ ꯄꯥꯝꯂꯝꯃꯣꯏ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯋꯥꯔꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯆꯠꯂꯁꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯁꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯒꯦ ꯀꯣꯏꯔꯨꯁꯨ ꯍꯥꯏꯔꯒ ꯍꯣꯏ ꯀꯣꯏꯔꯨꯁꯤ ꯑꯗꯣ ꯄꯨꯡ ꯉꯜꯂꯤꯕꯅꯤꯅ ꯀꯩꯁꯨ ꯀꯣꯏꯔꯣꯏꯗꯅ ꯂꯥꯛꯍꯧ ꯆꯠꯂꯁꯤ ꯉꯥꯡꯅꯔꯤꯉꯩꯗ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯑꯅꯤꯗꯨ ꯀꯦꯟꯇꯤꯟꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯚꯤꯛꯇꯔꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯇꯣꯡꯈꯠꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯐꯅ ꯍꯥꯏꯖ ꯁꯥꯕꯩ ꯋꯥꯅꯤ ꯚꯤꯛꯇꯔꯅ ꯂꯂꯩꯕꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯆꯅꯨꯂꯦꯝꯕꯤꯗꯤ ꯂꯂꯩꯕꯤꯗ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯄꯣꯛꯂꯣꯏ ꯚꯤꯛꯇꯔꯅ ꯉꯁꯤ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯩꯔꯤꯉꯩ ꯂꯂꯩꯕꯤꯅ ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯅꯤ ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯏ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯂꯛꯈꯤꯕꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯂꯂꯩꯕꯤꯅ ꯍꯦꯟꯅꯔꯤꯒ ꯁꯅꯥꯅꯨꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯍꯣꯏꯗ ꯇꯝꯈꯤꯕ ꯇꯥꯔꯒꯅ ꯀꯔꯤ ꯑꯣꯏꯅꯤ ꯁꯅꯥꯅꯨꯅ ꯂꯂꯩꯕꯤꯅ ꯈꯪꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯗꯅ ꯃꯀꯣꯛ ꯃꯅꯨꯡꯗꯨꯗ ꯋꯥꯍꯪ ꯀꯌꯥꯅ ꯎꯪꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯍꯦꯟꯅꯔꯤꯗꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯣꯟ ꯐꯦꯡꯂꯤ ꯍꯟꯗꯛ ꯃꯔꯛ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯃꯥꯕꯨ ꯀꯔꯤ ꯋꯥꯍꯩꯅ ꯏꯁꯥꯕꯨ ꯊꯥꯒꯠꯀꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯗꯨ ꯋꯥꯗ꯭ꯔꯣ ꯏꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯣꯛꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗ꯭ꯔꯁꯨ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯌꯥꯏꯗꯅ ꯍꯣꯏꯅꯦ ꯏꯁꯥꯅ ꯊꯕꯛ ꯌꯥꯝ ꯇꯧꯅꯤꯡꯂꯒꯅ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯈꯔ ꯇꯝꯕꯤꯌꯣ ꯑꯩꯁꯨ ꯈꯔ ꯍꯩꯖꯤꯟꯒꯦ ꯌꯥꯏ ꯍꯩꯖꯤꯟꯒꯦ ꯈꯪꯖꯤꯟꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯩꯖꯤꯜꯂꯨ ꯈꯪꯖꯤꯜꯂꯨ ꯇꯝꯁꯤꯜꯂꯨ ꯂꯣꯏꯅ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯑꯉꯝ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯋꯥꯔꯝꯃꯅꯤ ꯀꯣꯂꯦꯖꯀ ꯆꯠꯇꯈꯩ ꯏꯃꯨꯡꯒꯤ ꯀꯥꯁꯤꯡꯁꯨ ꯂꯣꯏꯅ ꯋꯥꯏ ꯇꯩꯔꯦ ꯏꯪꯈꯣꯜꯁꯤꯁꯨ ꯏꯁꯤꯡ ꯐꯖꯅ ꯆꯥꯏꯔꯦ ꯋꯥꯏꯗꯤ ꯇꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯩꯒꯦ ꯏꯁꯤꯡ ꯆꯥꯏꯕꯗꯨꯗꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯊꯝꯗ ꯌꯥꯗꯦ ꯑꯗꯨ ꯌꯥꯔꯦ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯗꯧꯔꯕꯅꯤꯅ ꯏꯃꯥꯄꯣꯛꯒꯤ ꯄꯣꯊꯥꯔꯨꯔꯣ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯄꯣꯊꯥꯕꯒ ꯉꯝꯗ꯭ꯔꯦꯅꯦ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯈꯨꯗꯤꯡ ꯍꯩꯁꯤꯟꯒꯦ ꯇꯝꯁꯤꯟꯒꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯗꯣ ꯑꯣꯟꯈ꯭ꯔꯗꯤꯅ ꯄꯥꯈꯠꯂꯛꯏꯅꯤꯅꯦ ꯍꯦꯟꯅꯔꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏ ꯇꯧꯕꯤꯗꯣꯏꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯃꯗꯣ ꯃꯥꯜꯂꯦ ꯀꯥꯏꯅ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯄꯨꯗꯩ ꯆꯥꯗꯕꯗꯣ ꯉꯥꯡꯀꯅꯨꯀꯣ ꯑꯩꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯠꯅꯔꯤꯁꯦ ꯏꯃꯥꯁꯦ ꯋꯥꯍꯟꯅꯤꯡꯗ ꯇꯧꯔꯤꯅꯤ ꯏꯃꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯨꯡꯁꯤꯗꯅ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯌꯥꯔꯦ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯣꯏ ꯕꯕꯥꯗꯣ ꯇꯤꯚꯤ ꯌꯦꯡꯂꯝꯈꯤꯅꯤ ꯑꯩꯁꯨ ꯇꯤꯚꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯨꯝꯂꯗꯧꯅꯤ ꯑꯗꯣ ꯅꯪꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯥꯎꯔꯛꯄꯤꯗꯣ ꯇꯧꯔꯛꯑꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯍꯥꯏꯔꯝꯂꯒ ꯍꯦꯟꯅꯔꯤꯁꯨ ꯅꯣꯛꯃꯤ ꯃꯥꯏ ꯀꯥꯗ ꯆꯪꯂꯛꯄꯒ ꯁꯅꯥꯅꯨꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯁꯟꯗꯦꯗ ꯅꯠꯇ꯭ꯔꯣ ꯀꯣꯏ ꯆꯠꯄꯤ ꯍꯥꯏꯅꯕꯗꯣ ꯍꯦꯟꯅꯔꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯁꯟꯗꯦꯅꯤ ꯑꯃꯨꯛ ꯀꯥꯎꯏ ꯆꯅꯨꯂꯦꯝꯕꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯆꯠꯂꯣꯅ ꯍꯥꯏꯔꯦ ꯊꯦꯡꯅꯕꯗꯤ ꯕꯖꯥꯔꯗ ꯊꯦꯡꯅꯁꯦꯕ ꯅꯣꯏꯅ ꯂꯧ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯕꯖꯥꯔꯗ ꯅꯠꯇ꯭ꯔꯁꯨ ꯀꯩꯁꯥꯝꯄꯥꯠꯇ ꯊꯦꯡꯅꯕ ꯌꯥꯅꯤ ꯍꯣꯏ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯏꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯍꯋꯥꯏ ꯊꯧꯔꯁꯤ ꯂꯥꯞꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ ꯀꯩꯅꯣ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯍꯜꯂ ꯂꯣꯏꯔꯦ ꯊꯧꯕꯥꯜ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯉꯣꯏ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯗꯣ ꯌꯨꯝꯗ ꯄꯨꯡ 3-4 ꯁ꯭ꯋꯥꯏꯗ ꯍꯟꯖꯤꯟꯈꯤ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯂꯛꯀꯅꯤ ꯂꯥꯏꯐꯁꯦ ꯑꯊꯤꯡꯕꯒꯤ ꯑꯊꯤꯡꯕ ꯉꯥꯛꯇ ꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯅꯤꯒ ꯂꯩꯇꯦ ꯎꯅꯔꯁꯨ ꯃꯤ ꯈꯪꯅꯕ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯤ ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯂꯤꯃꯤꯠ ꯈꯔ ꯂꯩꯍꯟꯗ꯭ꯔꯗꯤ ꯌꯥꯏ ꯍꯥꯏꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧ ꯌꯥꯔꯦꯅ ꯇꯧꯔꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯥꯡꯂꯛꯑꯣꯏꯗ꯭ꯔꯣ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯅꯕ ꯎꯅꯕ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯅꯤꯗ
Naha oringai koidana langdana tawdradi hanurukana tawya pontep. Tawbudi irang tawbi nupi nupa kaya ama lairakpasida thajabagi sangse khara nem tawrini. Hoi, adumai khallo. Dhanarasdi yauri hai. Mama thana tongan tabado talla male. Moyum su kana sari banina thabak khara susin male. Moisu khangnaba mi malayadi phadongni maisu. Phare, ma yum saba loiraga puna musatmina bahaiduni. Noina naupidi school ka kaba haure daine. Haure. Ikoi so form fill up tawbagi wari tawra daine. Monday dera kaino haudu iramni. Matam si khangauti. College kaba chahi ma haukri. Si madung tarakpada kari oini tamgamti. Chahi kaya hapjingkrasu nangi wakhaldudi hongkino. Nangna aikidamak lengda lairi kai aina sulaigani khanguko. Sanahanodu Mrs. Sim tawraga hanba ngamtre. Phamungda semni hiptuna mamitagi pi tarai. Adubu magi mapukningda phawriba khalibu wakhal mayamdugi matangda henaridadi hairakti. Maduki mahut singnakrani khana mabidu sasat taithoktuna atopu wari thaidok laga oina wari tawrai.